ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛꯀꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯑꯊꯧꯕꯁꯤꯡ ꯃꯩꯇꯩ ꯅꯨꯡꯁꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯧꯒꯠꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯐꯗꯦ ꯀꯔꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯕ ꯃꯦꯔꯦꯖ ꯑꯣꯏꯔꯁꯨ ꯐꯔꯦ ꯑꯗꯨꯒ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯣꯏꯔꯁꯨ ꯐꯔꯦꯀꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯉꯤ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯧꯅ ꯈꯣꯡꯗꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯁꯥꯡꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯏꯅꯅ ꯃꯇꯝ ꯈꯔꯇꯪ ꯁꯥꯡꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕ ꯄꯥꯎꯗꯝ ꯈꯔꯇꯪ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯋꯥꯍꯩ ꯋꯥꯉꯥꯡ ꯍꯥꯏꯐꯝ ꯊꯣꯛꯏ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯁꯨ ꯐꯔꯦ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯣꯏꯔꯁꯨ ꯐꯔꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯣꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯋꯥꯉꯥꯡ ꯀꯔꯝꯕ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯁꯥꯎꯈꯤꯕꯗꯒꯤ ꯈꯪꯗꯦ ꯁꯣꯏꯈꯤꯕꯗꯒꯤ ꯈꯪꯗꯦ ꯀꯔꯤ ꯋꯥꯉꯥꯡ ꯋꯥꯍꯩ ꯃꯉꯥꯈꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯍꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯎꯔꯒ ꯃꯥꯏ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕ ꯌꯥꯎꯈꯤꯀꯣ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯜꯂꯛꯇꯕ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯉꯥꯏꯅꯗꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯆꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯎꯏ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗ ꯑꯩꯅ ꯂꯩꯐꯝ ꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯑꯣꯏꯔꯨꯔꯅꯤ ꯑꯩꯁꯦ ꯃꯥꯒ ꯂꯩꯔꯨꯔꯅꯤ ꯍꯥꯏꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯃꯤꯟꯅꯕ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣই ꯑꯅꯤꯁꯦ ꯌꯥꯏꯐꯒꯗꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯣꯏꯕꯁꯤꯁꯨ ꯑꯩꯅ ꯆꯨꯝꯊꯣꯛꯄꯤꯕ ꯑꯩꯍꯥꯛꯀꯤ ꯁꯣꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗ ꯀꯔꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯅꯤꯁꯨꯕꯗ ꯀꯔꯝꯕ ꯋꯥꯍꯩ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯍꯥꯏꯖꯔꯛꯀꯦ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯎꯅꯔꯛꯄ ꯈꯠꯅꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯅꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯈ꯭ꯔꯒꯦ ꯑꯩ ꯐꯤ ꯁꯥꯖꯔꯒ ꯑꯩ ꯐꯤ ꯂꯣꯟꯖꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯗꯤ ꯍꯤꯡꯖꯔꯤꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯈ꯭ꯔꯒꯦ ꯉꯁꯤꯐꯥꯎꯗ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯦ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯏꯄꯨꯔꯣꯏꯕꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯏꯐꯗꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯖꯩ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯁꯤꯒꯨꯝꯕ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯄꯤꯕ ꯆꯨꯝꯊꯣꯛꯄꯤꯕ ꯁꯤꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯨꯡꯗꯕ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯅꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯄꯤꯈ꯭ꯔꯒꯦ ꯉꯁꯤ ꯐꯥꯎꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯨꯄꯥꯗꯨꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ
nupi amana mahaki mapuroibada ahumsubada karamba wahai sijanafam thokte haibase aina thengnajabada ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯁꯨꯝ ꯑꯩꯒꯤ ꯅꯨꯄꯥꯒ ꯇꯔꯀ ꯇꯧꯅꯔꯛꯄ ꯈꯪꯗꯦ ꯃꯣꯠ ꯃꯥꯟꯅꯗꯕ ꯈꯪꯗꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅꯁꯨ ꯅꯪꯁꯤꯗꯤ ꯅꯪ ꯑꯣꯏꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯅꯪ ꯁꯦꯟ ꯊꯨꯝ ꯆꯦꯛꯁꯟꯗꯦ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯅꯪ ꯑꯉꯥꯡ ꯆꯦꯛꯁꯟꯗꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯠꯅꯔꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ 마수 마이 angakpa phawida sauraga kari haiki haibada pamdragadi khainarasi na sumai haiba wahai ma haibani mayam asigi wahai ase akhoi yumba laba nupi aduna mahaki nupa aduda nang ai khainarasi haiba wahai ase kaidonung dasu haiganu haibani ko adu asigi wahai sina nupa adugi thamoida jamna pendaba nungaitaba ma adum phawraga leiyena hai aduga matangi haki mari suba point se khoina aigi nupada mahaki nupada haifam thokte haibasi karino haibada nangse aigi pukning aigi thamoi gi oiba ngamdre haibadi matam amadadi nangse nangna ibu jamna nusi aina lokibani ainasu nangbu jamna nusi aina khoyani leine hibani haina singana luhongba khangde chelaga leiminabani khangde yumbal punsida leirakanda aduga kawona matam amada nupa asina kaigumba magi maram amadagi khangde sel thum talakpada walakpa khangde ama khangde problem am tarakpa matamda nupi aduna kaigumba matamda haikhiba yawi nangse aigi pukninggi oiba angse aigi thamoi oiba ngamde ngasi phauda na haiba wahaise nupa adu da kaidongdasu haifam thokte haibadi asigi wahaisina nupa adu karigumba maramamdagi soidana maisu maigi himai chumkhidaba orambasu yai adu khoina sumaina haibagi mahutta mabu himai chumhanbiba punsida mai pakpagi sel thum tanbada karamna khoi khomang kapsangadage imung manung karamna chakhurkadage haibagi inthina tana bibagi mahutta khoina nangse aigi nang aigi thamoi oiba nangse aigi matik chadre nangse aigi thamoi aina henjaba makto nang oiba ngamakte da ko kana haibase yam sathina phatte na hai aduga wahai aigi number last ki aroiba point manga suba sidi karino haibada nanga yum palubadagi aigi punsi se pulo heloi da ko kaina khoi mayam ama haikhiba jawbani khanghodana nang nalamdaba atobasu ai punsida thengnakhibani ai maga orambasu hena phai nang onda leiribasidi ai punsigi mangmangwamni haiba wahi asi magi nupada kaidongoidasu haiba haunade haina ina sumaina thengnajai haihangna adu mayamnasu yaningdaba haibadi nupa amado aina nuksiba taragadi ai puroibado ai thamoigi lakanungda thamge haiba taragadi hojiki haijariba point manga khakse kaidonungda haifam thokte ko amukasu hana aina explain tawdabida point manga makse haijage nangse aigi matik chade number 1 ko aduga number 2 dana nang ngachi jabodo nangna ibu kari pi khage kari gumum nangna pi khidri number 2 ni ko number 3 dana nangna pamdragadi khainarasi dana sigi se khoina sauraba kandani ko hairagadu adu number 4 dana nangse aigi pukning chaba mi ama oiba ngamde haiba maga leire ko aduga number 5 aroibagi sina tumar sathe nanga yum palubadagi nanga yumban punsida changlubadagi aigi punsise pungwang mangeda ko nang nalamdrabadi nangonda henba ma hoiramawodi aise hena nungai phongbani haiba sigi point manga khakse kaidonungda nupi ubina mahaki mapuroibada kaidonungdasu haifam thokte aina hayanga thengnajai aduga mayam ngasigi sidi nupi amana nupada kari haibam thokte haibugi matangdani aduga aihaki mathangi video dadi nupa amana nupi amada haibadi nupa amkhokna nupa amana mahaki loinabi mahaki nupida kari wangang natragana kari mawong tawpham thokte haibasi ki matangda aihak video samjarake mathangda ngaibiramo hairaga ngasi aihaki video sidi matang sida
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯏꯐꯔꯦ ꯑꯃꯁꯨꯡ ꯃꯩꯇꯩꯂꯣꯟ ꯈꯪꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ